ꯐꯅ ꯌꯥꯝꯅ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯊꯝꯐꯝꯗꯣ ꯆꯤꯟꯕꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯁꯤꯜꯂꯨꯔꯕ ꯇꯨꯡ ꯍꯣꯇꯦꯜꯗꯨꯗ ꯑꯃꯨꯛ ꯆꯪꯉꯛꯂꯤ꯫ ꯂꯤꯡꯖꯦꯜ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯂꯕ ꯇꯨꯡ ꯀꯤꯆꯟ ꯆꯪꯈꯤꯕ ꯄꯨꯟꯁꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯥꯁꯨ ꯀꯤꯆꯟ ꯆꯪꯉꯛꯏ꯫ ꯀꯦꯕꯤꯟꯗ ꯂꯩꯍꯧꯕ꯭ꯔꯣ ꯃꯥꯗꯤ? ꯄꯨꯟꯁꯤꯕ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯥꯏꯜꯗꯨꯗ ꯀꯔꯤ ꯀꯩꯅꯣ ꯐꯠ ꯐꯠ ꯏꯁꯤꯜꯂꯒ ꯂꯟꯆꯦꯟꯕꯗ ꯌꯦꯡꯂꯛꯇꯨꯅ ꯃꯤ ꯌꯥꯝꯕꯁꯤꯗ ꯀꯣꯛ ꯉꯥꯎꯔꯦꯅ ꯌꯨꯝ ꯍꯜꯂꯅꯤꯅ ꯊꯣꯛꯈꯤꯕꯅꯤ, ꯊꯦꯡꯅꯗ꯭ꯔꯣ? ꯀꯤꯆꯟ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯐꯤꯜꯇꯔꯗꯨꯗꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯌꯥꯗꯨꯅ ꯊꯛꯂꯕ ꯇꯨꯡ ꯑꯩꯁꯨ ꯉꯁꯥꯏꯗ ꯒꯦꯠ ꯃꯌꯥꯗ ꯂꯩꯕꯅꯤ, ꯋꯥꯡꯃꯗ ꯒꯥꯔꯤ ꯂꯥꯛꯄ ꯆꯠꯄꯁꯤꯡ ꯌꯦꯡꯉꯒ ꯂꯩ, ꯃꯥ ꯊꯣꯛꯂꯛꯄ ꯊꯦꯡꯅꯗꯦꯅ꯫ ꯑꯩꯅ ꯅꯪꯒ ꯆꯠꯂꯣꯅ ꯍꯥꯏꯕꯅꯤ, ꯑꯗ ꯄꯥꯔꯇꯤꯁꯨ ꯂꯣꯏꯁꯤꯟꯗ ꯋꯥꯠꯂꯤꯅ ꯅꯣꯏ ꯕꯕꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯂꯩꯕꯗꯣ ꯃꯥ ꯀꯧꯔ ꯆꯠꯅꯤꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯉꯍꯥꯟꯒꯩ ꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛ ꯐꯥꯎ ꯊꯦꯡꯅꯗꯕꯅꯤꯅ ꯋꯥꯔꯝꯂꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕꯒ ꯈꯣꯡꯒꯥꯎ ꯄꯣꯀꯦꯠ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐꯣꯟꯗꯣ ꯔꯤꯡ ꯂꯥꯛꯏ꯫ ꯂꯟꯆꯦꯟꯕ ꯃꯈꯨꯠꯇꯣ ꯄꯣꯀꯦꯠ ꯃꯅꯨꯡꯗ ꯍꯨꯝꯖꯤꯜꯂꯒ ꯂꯥꯛꯂꯤꯕ ꯀꯣꯜꯗꯣ ꯀꯅꯥꯒꯤꯅꯣ ꯌꯦꯡꯂꯒ ꯑꯣꯛꯏ꯫ ꯀꯀꯥ, ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯏꯕꯨꯡꯉꯣ, ꯏꯕꯦꯝꯃꯗꯨ ꯂꯧꯕ ꯂꯥꯛꯑꯣꯅ ꯂꯥꯛꯆꯕꯅꯤ, ꯃꯥꯕꯨ ꯊꯣꯛꯂꯛꯇꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ, ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯔꯛꯇꯕ꯫ ꯗ꯭ꯔꯥꯏꯚꯔꯒꯤ ꯋꯥꯗꯨꯗ ꯄꯨꯟꯁꯤꯕꯗ ꯌꯦꯡꯉꯛꯏ ꯂꯟꯆꯦꯟꯕꯗꯣ꯫ ꯀꯩꯅꯣ ꯃꯥꯗꯤ ꯊꯣꯛꯈꯤꯕ ꯀꯨꯏꯔꯗꯥꯏꯅꯦ? ꯑꯩꯅ ꯒꯦꯠ ꯐꯥꯎ ꯊꯧꯖꯤꯜꯂꯛꯀꯦ ꯍꯥꯏꯖꯕꯅꯤ, ꯑꯗ ꯃꯥꯅ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯐꯝ ꯐꯔꯛ ꯇꯥꯔꯦ, ꯒꯦꯠꯀꯤ ꯋꯥꯡꯃꯗ ꯂꯩꯔꯝꯃꯨ ꯍꯥꯏꯕꯗꯨꯗ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ, ꯃꯦꯗꯥꯝꯗꯤ ꯂꯥꯛꯄ ꯎꯗꯦꯅ꯫ ꯂꯟꯆꯦꯟꯕ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯦꯡꯕꯒꯤ ꯊꯣꯛꯇꯤ ꯊꯣꯛꯈ꯭ꯔꯦꯀꯣ? ꯄꯨꯟꯁꯤꯕ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯅꯣꯝꯂꯛꯏ꯫ ꯂꯟꯆꯦꯟꯕ ꯐꯣꯟꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀꯀꯥ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯨ, ꯑꯩ ꯊꯣꯛꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯑꯒꯦ꯫ ꯐꯣꯟꯗꯨ ꯀꯛꯂꯒ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠ ꯃꯅꯨꯡꯗ ꯐꯠ ꯅꯝꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯀꯦꯕꯤꯟꯗ ꯀꯥꯔꯛꯏ꯫ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯂꯩꯕꯗ ꯎꯗ꯭ꯔꯦ, ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯁꯨ ꯂꯩꯕꯒꯤ ꯁꯍꯨꯝ ꯑꯃꯠꯐꯥꯎ ꯐꯪꯗꯕꯗꯨꯗ ꯅꯨꯄꯥꯗꯣ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜꯗꯨꯒꯤ ꯒꯦꯠꯂꯣꯝꯗ ꯂꯥꯛꯇꯨꯅ ꯒꯦꯠ ꯀꯤꯄꯔ ꯑꯅꯤ ꯂꯩꯔꯤꯕꯗꯨꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯃꯦꯝ ꯊꯣꯛꯂꯛꯄ ꯎꯕ꯭ꯔꯣ? ꯅꯨꯄꯥ ꯑꯃꯅ ꯐꯠ ꯈꯨꯝꯃꯛꯏ꯫ ꯎꯗꯦꯕꯣ ꯁꯥꯔ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯇꯨꯡ ꯅꯨꯄꯤꯗꯨꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯤ꯫ ꯔꯤꯡ ꯆꯠꯂꯒ ꯀꯣꯜꯗꯨ ꯁꯨꯄꯥꯏ ꯄꯥꯏꯔꯛꯇꯕꯗꯨꯗ ꯅꯨꯄꯥꯗꯨ ꯂꯩꯕ ꯌꯥꯗ ꯃꯃꯥꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯑꯍꯥꯟꯕ ꯇꯧꯕꯗ ꯄꯥꯏꯔꯛꯇꯕꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯤ꯫ 3-4ꯔꯛ ꯇꯧꯔꯕ ꯇꯨꯡ ꯀꯣꯟꯅ ꯊꯪꯗ ꯐꯣꯟꯗꯨ ꯄꯥꯏꯔꯛꯏ꯫ ꯏꯃꯥ, ꯃꯥꯗꯣ ꯌꯨꯝꯗ ꯂꯥꯛꯑꯕꯣ? ꯋꯥꯍꯩꯗꯨ ꯍꯥꯏꯈ꯭ꯔꯕ ꯇꯨꯡ ꯃꯇꯣꯝꯇ ꯑꯃꯨꯛ ꯈꯟꯖꯥꯟꯅꯩ ꯇꯨꯃꯤꯟꯅ꯫ ꯂꯥꯛꯑ ꯍꯥꯏꯔꯣ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯂꯥꯛꯇ꯭ꯔꯤꯅꯦ ꯑꯆꯧꯕ, ꯑꯗꯨꯗ ꯂꯩꯇꯕ꯭ꯔꯣ? ꯂꯟꯆꯦꯟꯕ ꯃꯃꯥꯅ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯔꯛꯄ ꯋꯥꯗ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯗ꯭ꯔꯦ꯫ ꯐꯠ ꯀꯛꯂꯒ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯟ ꯍꯥꯏꯐꯦꯠ ꯅꯤꯛꯅ ꯄꯨꯟꯁꯤꯕ, ꯅꯣꯏ ꯃꯅꯥꯎꯄꯤꯗ ꯀꯣꯜ ꯑꯝꯇ ꯇꯧꯕꯤꯌꯨ, ꯃꯣꯏꯗ ꯂꯥꯛꯄ꯭ꯔꯥ ꯍꯪꯉꯨ꯫ ꯄꯨꯟꯁꯤꯕ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯣ ꯊꯥꯗꯣꯛꯂꯒ ꯐꯣꯟꯗꯨ ꯍꯥꯡꯂꯒ ꯑꯦꯂꯤꯅꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯑꯍꯥꯟꯕ ꯇꯧꯕꯗꯨ ꯐꯣꯟ ꯄꯥꯏꯔꯛꯇꯨꯅ ꯀꯩ ꯂꯩꯔꯒꯦ ꯀꯣꯜꯒ ꯉꯟꯇꯥ ꯇꯧꯔꯛꯏꯁꯤꯅ? ꯑꯦꯂꯤ, ꯅꯣꯏ ꯆꯦꯗꯣ ꯅꯣꯏꯗꯒ ꯂꯥꯛꯑꯝꯕ꯭ꯔꯣ? ꯂꯥꯛꯑꯝꯗꯦꯕꯣ, ꯀꯩꯗꯧꯔꯒꯦ? ꯄꯨꯟꯁꯤꯕ ꯅꯣꯛꯁꯤꯟꯅꯔꯒ ꯀꯩꯁꯨ ꯇꯧꯗꯦꯗ, ꯉꯁꯥꯏ ꯆꯠꯅꯤꯅ ꯍꯥꯏꯕꯗꯨꯗ ꯂꯥꯛꯑꯝꯕ꯭ꯔꯥ ꯍꯪꯕꯅꯤ, ꯌꯨꯝ ꯍꯜꯂꯝꯃꯅꯤ, ꯅꯣꯏ ꯏꯇꯩꯒ ꯆꯠꯈꯤꯕꯅꯤ꯫ ꯑꯣ, ꯑꯩꯗꯤ ꯏꯄꯥ ꯄꯥꯈꯠꯂꯨꯔꯦ꯫ ꯑꯗꯨ ꯍꯪꯒꯦ ꯇꯧꯅꯤꯗ, ꯄꯥꯔꯇꯤ ꯇꯧꯔꯤꯕ, ꯍꯣꯔꯦꯟ ꯊꯕꯛ ꯂꯣꯏꯔꯛꯄꯗꯅꯦ ꯈꯔ ꯊꯦꯡꯅꯤꯀꯣ, ꯊꯝꯃꯒꯦ꯫ ꯐꯣꯟꯗꯨ ꯀꯛꯂꯒ ꯅꯨꯄꯥ ꯑꯅꯤꯗꯣ ꯂꯤꯡꯖꯦꯜꯒꯤ ꯀꯦꯕꯤꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯑꯣꯟ ꯇꯧꯔꯤꯕ CCTV ꯐꯨꯇꯦꯖꯇꯨ ꯌꯦꯡꯉꯤ꯫ ꯀꯤꯆꯟ ꯕꯦꯜꯀꯅꯤ ꯑꯃꯗꯤ ꯍꯣꯇꯦꯜꯒꯤ ꯍꯣꯜꯁꯤꯡꯗꯣ ꯂꯣꯏꯅ ꯌꯦꯡꯂꯕ ꯇꯨꯡ ꯒꯦꯠꯂꯣꯝꯗ ꯊꯝꯕꯒꯤ ꯁꯥꯏꯠꯇꯣ ꯌꯦꯡꯂꯛꯄꯗ ꯏꯃꯝ ꯃꯝꯂꯕꯗꯨꯗ ꯄꯨꯟꯁꯤꯕ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇ ꯄꯥꯛꯂꯥꯎ ꯊꯥꯖꯤꯟꯖꯩ꯫ ꯅꯥꯏꯠ ꯚꯤꯖꯟ ꯌꯥꯈꯤꯗꯕꯅꯤꯅꯦ, ꯉꯁꯥꯏ ꯑꯌꯨꯛ ꯁꯦꯡꯅꯕ ꯃꯤ ꯀꯧꯕꯗ ꯍꯌꯦꯡ ꯂꯥꯛꯑꯒꯦꯅ ꯍꯥꯏꯔꯛꯄꯗꯩ ꯁꯦꯝꯂꯝꯗ꯭ꯔꯕꯅꯤ꯫ ꯂꯟꯆꯦꯟꯕ ꯂꯩꯕ ꯌꯥꯗ ꯃꯄꯤ ꯏꯅꯥ ꯆꯦꯜꯂꯤ꯫ ꯄꯨꯟꯁꯤꯕ, ꯃꯥ ꯀꯥꯏ ꯂꯩꯔꯝꯒꯅꯤ? ꯑꯩ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯂꯩꯔꯝꯅꯤꯁꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯕ, ꯑꯝꯇ ꯉꯥꯏꯈꯣꯕ꯫ ꯐꯣꯟꯗꯣ ꯑꯃꯨꯛ ꯅꯝꯗꯨꯅ ꯂꯨꯍꯦꯟꯕꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯔꯤꯡꯗꯨ ꯐꯅ ꯀꯨꯏꯅ ꯆꯠꯂꯕ ꯇꯨꯡ ꯄꯥꯏꯔꯛꯇꯨꯅ ꯍꯜꯂꯣ, ꯄꯨꯟꯁꯤꯕꯅ ꯅꯣꯏ ꯊꯧꯔꯥꯅꯤꯗ ꯀꯣꯜ ꯑꯝꯇ ꯇꯧꯕꯤꯌꯨ꯫ ꯀꯨꯏꯔꯦꯗ ꯄꯥꯎ ꯐꯥꯎꯅꯗꯕ꯫ ꯅꯣꯏ ꯄꯥꯎ ꯐꯥꯎꯅꯗꯕ ꯂꯥꯏꯔꯤꯕ, ꯐꯣꯟ ꯑꯝꯇ ꯇꯧꯔꯒ ꯀꯟꯐꯔꯦꯟꯁ ꯊꯥꯔꯛꯑꯣ꯫ ꯑꯩ ꯇꯜꯂꯤꯃꯤ, ꯅꯪ ꯑꯣꯏꯅ ꯇꯧꯔꯣ, ꯑꯩ ꯅꯝꯕꯔꯗꯣ ꯃꯦꯁꯦꯖ ꯊꯥꯔꯛꯑꯒꯦ꯫ ꯐꯣꯟꯗꯨ ꯀꯛꯂꯒ ꯃꯦꯔꯤꯒꯤ ꯅꯝꯕꯔꯗꯨ ꯄꯨꯟꯁꯤꯕꯗ ꯊꯥꯔꯛꯏ꯫ ꯄꯟꯊꯗꯦ, ꯅꯝꯕꯔꯗꯨꯗ ꯀꯣꯜꯗꯨ ꯐꯠ ꯇꯧꯁꯤꯜꯂꯤ꯫ ꯔꯤꯡ ꯉꯥꯏꯍꯥꯛ ꯆꯠꯄꯒ ꯄꯥꯏꯔꯛꯇꯨꯅ ꯍꯜꯂꯣ, ꯀꯅꯥ? ꯑꯩꯅꯦ ꯄꯨꯟꯁꯤꯕꯅꯦ, ꯂꯤꯡꯖꯦꯜꯒ ꯂꯥꯛꯄ꯭ꯔꯣ ꯅꯣꯏꯗ? ꯂꯥꯛꯇꯦꯕꯣ, ꯑꯩꯗꯤ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯂꯩꯌꯦ꯫ ꯄꯨꯟꯁꯤꯕ ꯃꯈꯨꯠꯅ ꯄꯤꯁꯨꯝꯅ ꯍꯥꯏꯐꯦꯠ ꯈꯣꯠꯂꯒ ꯂꯤꯡꯖꯦꯜꯒꯤ ꯍꯦꯛ ꯆꯠꯃꯤꯟꯅꯕ ꯁꯨꯔꯒꯤ ꯅꯝꯕꯔꯗꯨ ꯂꯩꯕ꯭ꯔꯣ? ꯍꯣꯏ ꯂꯩꯌꯦ, ꯑꯩ ꯄꯤꯖꯔꯛꯀꯦ꯫
Mary number haiduna surda call towi. Hanjin hanjin tawra phau pairak tamaduda Mary da handuna call tawraga surgi address hanglaga makhoi animak hotel gi thabak pumba leiribe staff singduda sinaramlaga ani du surgi yum tamna gari thorakle. Lanchen magari thawna pakhatpagi mapida khara khasik tarai. Punsiba lanchen bagi matauda lengzumda pop thabiduna nupa madaba adumai tawnu. Lanchen bakapi ai khangi aibu warauduna ma aingodagi lotkibane haiba. Lotladina hana loloidro leiramnise nang adumai tawgunaba ai nungaiti. Masana yani inakta sangzaraklaba mahakbu ithada konsinbagi mahutta mabu inthoktuna thamluba aina lanba. Punsiba lanchen bagi matauda wadi ngangda nungaitana yingli. Lanchen ba tarakliba mapidu tai thoklaga karigumba mana ifamda wahai amat pawairamdana mangkiba tarabadi aishu itomda sini lanthengna bangamda itomda pangdaba amagum sirabaso aini ngamdaba leiraroi. Lakliba mafamdi yobaga gari khamduna anidu gate manung changlai. Mi sanglakpa ubada mapanda lairamba surgi machanupina kana isa noi dada laikibro. Hoi mamaga wari sana hawi dada chango imungda. Thoibina mang thaduna anida yumdada changlai. Mayai kagi sofada phamduna lairamba nupada lanchen machangakpa ubada famlaimbade hagotuna maroglaini yinglai. Punsiba surgi manak changsilaga bai hekta kaurage akhoi se kain omta hangjage na lakpani haibiyo lingzal gala ambra somda nupi du thiba khangdre haina ifongfong na haide punsiba gi wadu da sur mamit to haipet suklaga nungdang sida madi karai chatliba aingonda su ken dhairakte lanchen ba surgi manak changsilaga marof noini gi lambida aina ayat papiroi mabu nangi nanakta tekta kaidana lei haiba pakhumdo maduta de pibiyoba ai ngasi gi maga unadi phone su dongnade lanchen mama khutnani haifet lonaraga ai khuruma hairasu haisage magi leifamda de takpiyo ngasai dagi mabu thirakpani thiba khangkidre aina fattaba kaya tawrubado ai mafamda lan khaibo waise hanjin haisage magi leifamda de takpiyo wai khara du haiba loibaga milu dagi pirang khara chentharakle. Sir lanchen magi mamangda khurumduna leibado yengba nungai chatuna tapna aiga maga maruf kamagi mari natana kaisho henba leite. Lanchen ba pirangna thallaba mamit anina surda yenglai tapna wato makha tar'i sur. Maruf amana maruf amagi mateng pangmani nafamna mangkraba magi nungsibado sini haina khudom bithillaga tangnaba aikhoi ani gi maribo nungsibagi marini haina nafamdu uhanbani magrai leramne ai mayam uningi ifamda mabu sinabiyo mafam amadi lei aina jingnaba chasila. Surna mang thaduna nupa anitsu matung inatuna thorakle. Lanchen mana gari thawbadu nungaitre haina punsibana gari thawrai. Gari manungda lai thandana amagi saktam amana unadre. Lanchen ba amamba maraktuda magi phone lauthoklaga lingzilgi photo na mamana tharakibado puthoktuna kapna solei. Da chogi thawai nangmu karaida leibage nafamda da chawna lalubana nangbu lotuna leikrabro nangmu thinaba da chawda bangal yaudi nang lotuna leiranuba imangda safong looba. Amamba marak oirabasu nupadogi maong matawduda nakanda famliba nupada lanchen bagi makhut tapna paisin birakle. Lanchen ba phone do muthatuna mamaidu nakanda onthokre. Khangba yadraba mapido athingba leitana tapna sinthahalli. Gari khamduna ahumdo yumduna changli. Lanchen ba mamang thaduna room khuding changlaga yenglaba tong mi leibagi saum amatta fangdabada kaman room da laktuna makhutto makhwangda metuna khonjin kalap lawri. Lucy, tabro, yumse kanamta leitabra mi. Magi akanba khonjelda yumda leiramba nupi anida tara mali. Makoina changlamdaba room amadagi mama machani do tholaktuna. Daso lanchen ba khonjeldugi maike da changsilaga nupi dugi mamang maya da leptuna. Magraile yamtuna puthoro. Lucy nupa dugi maongda ipapa kana
ꯗꯥꯁꯣ ꯀꯅꯥꯅꯣ ꯃꯥ ꯍꯥꯏꯗꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯃꯤꯁꯤ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯕ꯭ꯔꯥ ꯁꯥꯟꯇꯤ ꯃꯆꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯂꯟꯆꯦꯟꯕꯒꯤ ꯃꯃꯥꯡꯗꯒꯤ ꯆꯤꯡꯂꯛꯂꯤ ꯀꯔꯤꯅꯣ ꯍꯥ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯄꯨꯟꯁꯤꯕꯁꯨ ꯂꯟꯆꯦꯟꯕꯒꯤ ꯅꯥꯀꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯀ꯭ꯔꯥꯏꯂꯦ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯅꯣꯏꯒꯤ ꯃꯦꯗꯥꯝꯒ ꯑꯩꯈꯣꯏꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯍꯥ ꯃꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩ ꯂꯟꯆꯦꯟꯕꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯃꯥꯕꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯧ ꯂꯨꯁꯤ ꯍꯟꯗꯛꯃꯨꯛꯇꯤ ꯁꯥꯎꯗꯨꯅ ꯏꯐꯝꯗꯒꯤ ꯅꯨꯡꯁꯤꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯨꯟꯕꯤ ꯇꯧ ꯉꯝꯕꯤꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯀꯅꯨ ꯂꯟꯆꯦꯟꯕ ꯂꯨꯁꯤꯒꯤ ꯋꯥꯗ ꯈꯣꯟꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏ ꯂꯨꯁꯤ ꯂꯟꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯑꯃꯨꯛꯁꯨ ꯀꯤꯔꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯤꯡꯗ ꯂꯦꯞꯈ꯭ꯔꯦ ꯅꯣꯏ ꯅꯁꯥꯅ ꯈꯪꯅ ꯌꯥꯝ ꯊꯨꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯄꯨꯂꯤꯁ ꯀꯧ ꯍꯥꯏꯕ꯭ꯔꯣ ꯁꯨꯔ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯗ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯅꯤ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕ ꯇꯨꯡ ꯃꯥꯁꯨ ꯇꯞꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯠꯂꯁꯤ ꯂꯥꯎ ꯂꯟꯆꯦꯟꯕ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯊꯋꯥꯏꯅ ꯅꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯝꯃꯕ ꯑꯩ ꯅꯣꯏꯕꯨ ꯏꯈꯨꯠꯁꯤꯅ ꯍꯥꯠꯂꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯂꯩꯒꯅꯤ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯁꯨꯔꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯍꯨꯔꯥꯟꯕ ꯃꯤꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥ ꯍꯨꯔꯥꯜꯂꯦ ꯍꯥꯏꯔꯣꯏ ꯃꯈꯣꯏꯒꯤ ꯇꯧꯊꯣꯔꯛꯂꯤꯕ ꯊꯕꯛ ꯃꯑꯣꯡꯗ ꯃꯤꯗꯨ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯕꯅꯤ ꯍꯌꯦꯡꯒꯤ ꯃꯇꯝ ꯊꯥꯒꯦ ꯅꯣꯏꯒꯤ ꯈꯨꯠꯇ ꯅꯨꯄꯤꯗꯨ ꯂꯩ ꯍꯥꯏꯕ ꯅꯈꯣꯏꯒꯤ ꯁꯛꯇꯝꯗꯨ ꯌꯦꯡꯕꯗ ꯑꯩꯅ ꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤ ꯂꯣꯠꯁꯤꯜꯂꯒ ꯀꯨꯏꯅ ꯊꯝꯂꯕꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯅ ꯋꯥꯁꯛꯂꯝꯕꯗꯣ ꯑꯀꯤꯕ ꯂꯩꯇꯅ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯡꯊꯣꯛꯈꯤꯅꯤ ꯅꯄꯨꯟꯁꯤ ꯃꯥꯡꯗ꯭ꯔꯤꯉꯩ ꯅꯨꯄꯤꯗꯣ ꯅꯨꯄꯥꯁꯤꯗ ꯁꯤꯟꯅꯧ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯁꯨꯔꯁꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯪꯕ ꯌꯥꯕ ꯍꯪꯂꯕ ꯇꯨꯡ ꯅꯨꯄꯤꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯈꯪꯂꯛꯇ꯭ꯔꯕꯗ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯛꯂꯦ ꯒꯥꯔꯤꯗꯒꯤ ꯃꯆꯥꯅ ꯏꯁꯣꯛ ꯁꯣꯛꯊꯅ ꯀꯨꯝꯂꯛꯄꯗꯨ ꯎꯕꯗ ꯉꯁꯥꯏꯗꯒꯤ ꯁꯨꯃꯥꯡꯗ ꯍꯟꯒꯠ ꯍꯟꯗꯥ ꯂꯩꯔꯝꯕ ꯃꯃꯥꯗꯣ ꯃꯆꯥꯏ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯐꯪꯂꯛꯂꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯔꯦ ꯂꯟꯆꯦꯟꯕ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔో ꯅꯪ ꯅꯨꯄꯥ ꯅꯠꯇꯕ꯭ꯔꯣ ꯐꯪꯗꯕ ꯊꯤꯔꯛꯎ ꯌꯥꯗ꯭ꯔꯕ ꯍꯥ ꯐꯪꯗꯕ ꯊꯤꯔꯛꯎ ꯌꯥꯗ꯭ꯔꯣ ꯃꯥꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜꯗ ꯃꯉꯥꯏꯔꯦ ꯏꯃꯥ ꯑꯩ ꯃꯥꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯏꯃꯧ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕꯅꯦ ꯅꯪ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏꯅꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ ꯄꯨꯟꯁꯤꯕ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ ꯅꯦꯅꯦ ꯍꯌꯦꯡ ꯁꯣꯏꯗꯅ ꯊꯤꯁꯦ ꯅꯪ ꯑꯗꯨꯃꯥꯏ ꯃꯉꯣꯟꯗ ꯉꯥꯡꯒꯅꯨ ꯂꯟꯆꯦꯟꯕ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯏꯃꯥ ꯑꯩꯁꯦ ꯍꯤꯡꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯣ ꯂꯩꯃ ꯃꯆꯥꯗ ꯃꯄꯤ ꯇꯥꯅ ꯌꯦꯡꯂꯛꯏ ꯂꯟꯆꯦꯟꯕ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯍꯤꯡꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯑꯩꯁꯦ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯏꯃꯥ ꯑꯩꯁꯨ ꯃꯥ ꯅꯨꯡꯁꯤꯌꯦ ꯏꯐꯝꯗꯒꯤ ꯃꯥꯅ ꯂꯣꯠꯈꯤꯕꯗ ꯆꯩꯅꯥ ꯃꯁꯤꯡ ꯈꯪꯗꯅ ꯏꯐꯝꯗ ꯄꯤꯗꯨꯅ ꯑꯩ ꯌꯥꯝ ꯋꯥꯏ ꯏꯃꯥ ꯍꯣꯜꯂꯤꯕ ꯁꯣꯔꯁꯤꯁꯨ ꯂꯦꯞꯈꯤꯗꯧꯔꯦ ꯑꯩꯅ ꯃꯥ ꯎꯅꯤꯡꯕꯒꯤ ꯆꯥꯡꯅ ꯍꯦꯟꯈꯤꯕꯅ ꯁꯤꯡꯂꯤꯗ ꯆꯦꯜꯂꯤꯕ ꯏꯁꯤꯕꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯄꯟ ꯑꯣꯏꯅ ꯊꯤꯡꯈꯤꯕꯅ ꯆꯦꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯊꯃꯣꯏꯗ ꯅꯠꯇꯅ ꯏꯁꯥꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯆꯩꯅꯥꯅ ꯇꯠꯇꯅ ꯑꯣꯠꯂꯕꯗ ꯑꯩ ꯌꯥꯝ ꯆꯣꯛꯊꯔꯦ ꯏꯃꯥ ꯑꯩ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯏꯃꯥ ꯅꯆꯥ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯏꯃꯝ ꯃꯝꯅ ꯂꯩꯔꯝꯕ ꯔꯨꯝꯗꯣ ꯊꯥꯜꯂꯛꯂꯤꯕ ꯕꯜꯕꯀꯤ ꯃꯉꯥꯜ ꯑꯗꯨꯅ ꯏꯉꯥꯟ ꯉꯥꯟꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯑꯃꯝꯕ ꯃꯔꯛꯇ ꯂꯩꯔꯝꯕ ꯅꯨꯄꯤꯗꯣ ꯃꯩ ꯑꯗꯨꯅ ꯈꯉꯥꯟ ꯉꯥꯜꯂꯛꯄꯗ ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯏꯀꯨ ꯈꯨꯖꯤꯟꯅ ꯄꯥꯡꯂꯛꯏ ꯃꯥꯅ ꯄꯥꯡꯂꯛꯄꯗ ꯔꯨꯝꯗꯨꯗ ꯆꯪꯉꯛꯏꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯥꯅ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ ꯃꯤꯅꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯁꯛ ꯈꯪꯗꯕꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯆꯪꯉꯛꯂꯤꯕ ꯑꯅꯤ ꯑꯗꯨꯁꯨ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯆꯪꯉꯛꯇꯨꯅ ꯄꯨꯜꯂꯤꯕ ꯃꯆꯤꯟꯁꯦ ꯊꯥꯗꯣꯛꯎ ꯑꯂꯦꯛ ꯆꯪꯁꯤꯟꯈꯤꯗꯨꯅ ꯂꯤꯡꯖꯦꯜꯒꯤ ꯄꯨꯜꯂꯤꯕ ꯃꯆꯤꯟꯗꯣ ꯂꯧꯊꯣꯔꯛꯏ ꯁꯥꯟꯇꯤ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯆꯤꯌꯔ ꯑꯃ ꯆꯤꯡꯁꯤꯜꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯊꯔꯛꯇꯨꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯦꯡꯒꯥ ꯑꯣꯏꯔꯝꯒꯅꯤ ꯏꯆꯥꯒꯨꯝꯕꯅꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯌꯥꯗꯕ ꯇꯧꯅꯨ ꯌꯥꯔꯦ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯗꯧꯔꯤꯕꯅꯤ ꯂꯤꯡꯖꯦꯜꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯁꯥꯟꯇꯤ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯨꯄꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯒ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕ
ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯂꯨꯍꯣꯡꯂꯁꯤ ꯅꯪꯅꯕꯨ ꯌꯥꯔꯕ ꯉꯁꯤꯃꯛ ꯅꯈꯣꯏ ꯑꯅꯤꯅꯦ ꯀꯣꯔꯠ ꯃꯦꯔꯦꯖ ꯇꯧꯅꯕ ꯑꯩꯅ ꯁꯤꯜꯂꯒꯦ ꯁꯥꯟꯇꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯅ ꯉꯁꯥꯏꯗꯒꯤ ꯃꯨꯟꯅ ꯇꯥꯔꯤꯕ ꯂꯤꯡꯖꯦꯜꯗꯣ ꯍꯥꯏꯔꯛꯂꯤꯕ ꯁꯥꯟꯇꯤꯒꯤ ꯋꯥꯗ ꯇꯞꯅ ꯅꯣꯛꯇꯨꯅ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯋꯥ ꯉꯥꯡꯕ ꯁꯥꯟꯇꯤ ꯁꯥꯎꯗꯦ ꯑꯗꯨꯃꯛ ꯅꯣꯛꯂꯒ ꯃꯥꯁꯨ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒꯤ ꯐꯅꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯤꯗ ꯅꯪꯅ ꯅꯨꯄꯥ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯗꯅ ꯇꯧꯔꯛꯂꯒꯅꯦ ꯅꯁꯥꯒꯤ ꯃꯥꯡꯖꯒꯗꯕ ꯅꯪꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯈꯜꯂꯤꯕ ꯃꯍꯥꯛꯇꯨꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥꯒ ꯑꯗꯨꯝ ꯂꯨꯍꯣꯡꯈꯤꯅꯤ ꯃꯁꯥꯃꯛꯅꯁꯨ ꯅꯪꯕꯨ ꯐꯥꯎ ꯍꯥꯏꯗꯅꯅꯦ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯂꯕꯅꯤ ꯑꯂꯦꯛꯁꯅ ꯊꯣꯏ ꯅꯪ ꯍꯧꯖꯤꯛꯁꯨ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯣ ꯗꯗꯥ ꯂꯥꯜꯂꯦ ꯅꯪꯅ ꯂꯨꯍꯣꯡꯂꯕꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯉꯝꯅꯤꯌꯦ ꯂꯤꯡꯖꯦꯜ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯥꯎꯔꯞꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯅꯪꯒ ꯂꯨꯍꯣꯡꯂꯒ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯗꯣꯏ ꯁꯔꯨꯛ ꯅꯣꯏꯅ ꯍꯥꯠꯂꯒ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯌꯥꯝ ꯁꯤꯅꯤꯡꯉꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯏꯗꯤ ꯅꯪ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦ ꯊꯧꯖꯜꯂ ꯂꯦꯞꯂꯤꯕ ꯂꯨꯁꯤꯗꯨ ꯍꯥꯠꯇꯣ ꯂꯤꯡꯖꯦꯜꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯃꯁꯝꯗꯨ ꯐꯣꯏꯗꯨꯅ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯑꯣꯟꯅ ꯊꯥꯔꯛꯏ ꯃꯥꯒꯤ ꯃꯇꯧꯗ ꯑꯂꯦꯛꯁꯇꯨ ꯃꯃꯤꯠ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯇꯨꯅ ꯂꯨꯁꯤꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯗꯨꯅ ꯈꯪꯁꯤꯡ ꯆꯤꯡꯊꯣꯔꯛꯏ ꯉꯥꯎꯕ꯭ꯔ ꯅꯪ ꯍꯥ ꯂꯨꯁꯤ ꯑꯂꯦꯛꯁꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯣ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯃꯥ ꯌꯥꯝ ꯁꯤꯅꯤꯡꯉꯦ ꯍꯥꯏꯕꯅꯦ ꯑꯩ ꯍꯥꯠꯇꯣꯛꯀꯦ ꯃꯥ ꯅꯪꯅ ꯈꯨꯠ ꯊꯥꯕ ꯌꯥꯕ ꯃꯤꯔꯣ ꯑꯁꯦ ꯂꯨꯁꯤ ꯑꯂꯦꯛꯁꯇ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯅꯪꯅ ꯅꯨꯄꯥꯗꯣ ꯅꯨꯡꯁꯤꯔꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅꯁꯨ ꯃꯥ ꯅꯨꯡꯁꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ ꯁꯥꯟꯇꯤ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯇꯨꯅ ꯊꯣꯛꯑꯁꯤ ꯐꯖꯅꯅꯦ ꯀꯅꯥ ꯈꯪꯗꯅꯕ ꯄꯨꯟꯁꯤꯜꯂꯝꯃꯨ ꯂꯨꯁꯤ ꯁꯥꯎꯅ ꯂꯤꯡꯖꯦꯜꯗ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯁꯥꯟꯇꯤꯁꯨ ꯃꯆꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯑꯦꯂꯦꯛꯁ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯂꯨꯁꯤꯅ ꯃꯁꯝ ꯐꯣꯏꯔꯝꯂꯕ ꯏꯐꯥ ꯐꯥꯔꯤꯕ ꯃꯔꯛꯇꯨꯗ ꯅꯨꯄꯤꯗꯣ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯑꯩꯕꯨ ꯀꯟꯕ ꯂꯥꯛꯑꯣ ꯀꯔꯤꯒꯨꯝꯕ ꯗꯥꯆꯧꯅ ꯊꯧꯅꯥ ꯐꯅ ꯑꯩꯕꯨ ꯀꯟꯕ ꯂꯥꯛꯇꯕꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯅꯐꯝꯗ ꯁꯤꯟꯅꯒꯦ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯤꯕ ꯋꯥꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯥꯟꯇꯤꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯩꯅ ꯉꯁꯤ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤꯁꯨ ꯃꯥꯒꯤ ꯃꯈꯨꯠ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯃꯥꯗꯤ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯃꯁꯥꯒꯤꯗ ꯈꯟꯕ ꯑꯩꯅ ꯁꯤꯗꯒꯤ ꯂꯥꯏꯕꯛ ꯐꯠꯇꯅ ꯍꯤꯡꯅ ꯊꯣꯛꯂꯕꯗꯤ ꯑꯩ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄꯣꯏ ꯁꯣꯝꯗꯅ ꯅꯪꯅ ꯉꯔꯥꯡ ꯐꯣꯟ ꯇꯧꯔꯛꯄꯗ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯕ ꯅꯪ ꯑꯦꯂꯤꯅꯥ ꯃꯥꯒꯤ ꯃꯥꯌꯣꯛꯅꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯅꯤ ꯄꯨꯟꯁꯤꯕꯁꯨ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯄꯥꯏꯁꯤꯜꯂꯒ ꯃꯃꯥꯏ ꯃꯈꯥꯗ ꯅꯣꯟꯊꯩ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯂꯩꯔꯝꯒꯅꯤꯅ ꯍꯥꯏꯗꯕꯅꯤ ꯃꯤ ꯑꯩꯒꯤ ꯆꯦꯗꯣ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯂꯟꯆꯦꯟꯕ ꯍꯣꯏꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯠꯈꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯜꯂꯛꯑꯅꯤꯕ ꯑꯗꯨꯒ ꯃꯑꯣꯡ ꯌꯦꯡꯈꯤꯁꯦ ꯋꯥꯖꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯖꯔꯛꯂꯕ ꯏꯆꯦꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃꯨꯛ ꯊꯣꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯞꯀꯅꯣꯃꯤ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯁꯌꯥꯁꯨ ꯃꯈꯨꯠꯇ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯒ ꯁꯣꯐꯥꯗ ꯐꯝꯂꯤꯕ ꯑꯦꯂꯤꯅꯥꯗ ꯄꯤ ꯀꯞꯀꯅꯨꯁꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏꯕ ꯏꯅꯝꯃ ꯐꯪꯅꯕꯅꯦ ꯗꯥꯁꯧꯅ ꯀꯟꯅ ꯊꯤꯔꯤꯕꯅꯤ ꯑꯦꯂꯤꯅꯥꯁꯨ ꯂꯨꯁꯤꯅ ꯄꯤꯔꯛꯂꯤꯕ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯣ ꯂꯧꯔꯒ ꯊꯛꯂꯕ ꯃꯇꯨꯡ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯇꯥꯟꯖꯥꯗꯨꯗ ꯂꯟꯆꯦꯟꯕ ꯗꯤꯄꯛ ꯁꯨꯔ ꯑꯃꯗꯤ ꯂꯨꯍꯦꯟꯕ ꯃꯊꯪ ꯆꯪꯂꯛꯏ ꯂꯟꯆꯦꯟꯕ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯥꯒꯤ ꯀꯥꯗ ꯀꯥꯗꯨꯅ ꯊꯣꯡꯗꯨ ꯃꯈꯣꯟ ꯊꯣꯛꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯃꯆꯥꯒꯤ ꯃꯇꯧꯗ ꯗꯤꯄꯛ ꯃꯊꯥ ꯁꯥꯅ ꯃꯈꯨꯠꯇ ꯃꯈꯣꯛ ꯄꯥꯏꯁꯤꯜꯂꯒ ꯐꯝꯊꯈ꯭ꯔꯦ ꯄꯨꯟꯁꯤꯕ ꯗꯤꯄꯛꯇ ꯑꯣꯟꯁꯤꯜꯂꯒ ꯃꯥꯃꯣ ꯀꯃꯥꯏ ꯇꯧꯔꯒꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯇ꯭ꯔꯦꯛ ꯇꯧꯗꯨꯅ ꯌꯦꯡꯕꯅꯤ ꯂꯣꯀꯦꯁꯟ ꯊꯣꯛꯎ ꯌꯥꯗ꯭ꯔꯦ ꯍꯣꯇꯦꯜꯗꯨꯒꯤ ꯂꯩꯔꯤꯕꯁꯤꯡꯗ ꯍꯪꯉꯕꯁꯨ ꯈꯪꯗꯦ ꯂꯣꯏꯅ ꯍꯥꯏꯔꯦ ꯆꯤꯡꯅꯕ ꯃꯐꯝ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯦꯡꯉꯕꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯀꯃꯥꯏ ꯇꯧꯅꯤ ꯑꯗꯨꯗꯤ ꯗꯤꯄꯛꯅ FIR ꯑꯃ ꯄꯥꯜꯂꯝꯂꯕꯅꯤ ꯃꯣꯏꯁꯨ ꯌꯥꯝ ꯀꯟꯅ ꯊꯤꯒꯦꯅꯗꯤ ꯍꯥꯏꯔꯛꯏ ꯑꯦꯂꯤꯅꯥ ꯀꯞꯇꯨꯅ ꯑꯩꯒꯤ ꯏꯆꯦꯗꯣ ꯁꯣꯏꯗꯅ ꯃꯣꯏꯅ ꯍꯥꯠꯄꯤꯔꯝꯂꯅꯤ ꯑꯩ ꯈꯪꯉꯦ ꯁꯨꯔ ꯑꯦꯂꯤꯅꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯑꯦꯂꯤ ꯗꯗꯥ ꯍꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯀꯩꯝꯇ ꯇꯧꯔꯣꯏꯁꯦ
ꯑꯁꯣꯝꯗ ꯃꯊꯥ ꯁꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯅꯨꯄꯥꯗꯨꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯁꯣꯐꯥꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ꯫ ꯁꯨꯝ ꯐꯝꯂꯝꯕꯗꯩ ꯍꯧꯈꯤꯕ ꯅꯨꯃꯤꯗꯥꯡꯗ ꯃꯥꯅ ꯒꯦꯠꯇ ꯂꯩꯔꯤꯉꯩ ꯊꯧꯗꯣꯔꯛꯈꯤꯕ ꯒꯥꯔꯤꯗꯣ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯒꯥꯔꯤꯒꯤ ꯍꯣꯔꯟ ꯑꯗꯨꯅ ꯂꯦꯞꯇꯕꯤ ꯈꯣꯡꯖꯤꯜꯂꯛꯄꯗ ꯅꯨꯄꯥ ꯑꯃꯒ ꯂꯝꯕꯤ ꯃꯌꯥꯏꯗ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯁꯦꯝꯂꯝꯕꯗꯒꯤ ꯃꯅꯤꯡ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯀꯥꯔ ꯑꯃ ꯃꯥꯒꯤ ꯃꯇꯨꯡꯗ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯥꯔꯤꯒꯤ ꯃꯆꯨꯗꯣ ꯕ꯭ꯂꯦꯛ ꯑꯣꯏꯕꯇ ꯅꯠꯇꯅ ꯒ꯭ꯂꯥꯁ ꯑꯗꯨꯁꯨ ꯇꯤꯟꯇꯦꯗ ꯒ꯭ꯂꯥꯁ ꯑꯣꯏꯕꯅ ꯏꯃꯝ ꯃꯝꯂꯤ꯫ ꯂꯟꯆꯦꯟꯕ ꯃꯈꯣꯡꯗꯨꯁꯨ ꯊꯥꯡꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯁꯥꯏꯠ ꯒ꯭ꯂꯥꯁꯇ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯊꯤꯜꯂꯒ "ꯒ꯭ꯂꯥꯁꯁꯦ ꯍꯥꯏꯐꯦꯠꯇ ꯂꯩꯊꯕꯤꯌꯨ." ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯊꯧꯅꯥꯒꯤ ꯃꯤꯡꯁꯦꯜꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯊꯔ ꯌꯦꯡꯂꯛꯏ꯫ ꯂꯟꯆꯦꯟꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ "ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯁꯥꯔ, ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯇꯥꯔꯦ. ꯃꯃꯥꯡꯗ ꯂꯩꯔꯤꯁꯤꯡꯁꯦ ꯐꯖꯅ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯗꯨꯅ ꯈꯥꯝꯗ꯭ꯔꯕꯗꯤ ꯂꯥꯛꯏꯁꯤꯡꯁꯦ ꯍꯟꯗꯣꯛꯄꯒ ꯊꯩꯅꯕꯒ ꯌꯥꯔꯣꯏꯗꯧꯔꯦ." ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯣ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯒꯥꯔꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ "ꯑꯩꯁꯦ ꯄꯥꯔꯇꯤ ꯂꯣꯏꯕ ꯐꯥꯎ ꯌꯥꯎꯅꯤꯡꯕꯅꯦ. ꯊꯕꯛ ꯑꯃ ꯂꯥꯛꯁꯤꯟꯗꯅ ꯍꯟꯗꯕ ꯌꯥꯗ꯭ꯔꯕ. ꯌꯥꯔꯒꯗꯤ ꯒꯥꯔꯤꯁꯤꯡꯁꯦ ꯈꯤꯇꯪ ꯊꯩꯗꯣꯛꯍꯟꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯅꯤ. ꯃꯤꯅꯠ 10-20 ꯉꯥꯏꯕꯤꯔꯣ, ꯑꯩꯈꯣꯏ ꯌꯥꯅꯕ ꯁꯤꯟꯖꯔꯒꯦ." ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯦꯛ ꯆꯠꯀꯦ ꯇꯧꯕꯒ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯄꯗꯣ ꯇꯥꯔꯛꯏ꯫ "ꯗꯥꯆꯧ, ꯑꯩꯕꯨ ꯑꯝꯇ ꯎꯕꯤꯌꯨꯕ." ꯂꯟꯆꯦꯟꯕ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯐꯠ ꯂꯩꯁꯤꯜꯂꯒ ꯒꯥꯔꯤꯗ ꯀꯅꯥ ꯀꯅꯥ ꯌꯥꯎꯔꯤ ꯍꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯀꯅꯥꯁꯨ ꯌꯥꯎꯕ ꯎꯗꯕꯗ ꯃꯃꯥꯏꯗꯨ ꯏꯆꯤꯡ ꯆꯤꯡꯅꯅ ꯂꯩꯊꯣꯛꯂꯒ ꯃꯈꯣꯡꯗꯨ ꯌꯥꯝ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯒꯥꯔꯤ ꯃꯌꯥꯝ ꯂꯩꯔꯤꯕꯗꯨ ꯃꯐꯝ ꯆꯥꯅ ꯈꯥꯝꯍꯜꯂꯤ꯫ ꯉꯁꯥꯏꯗꯩ ꯈꯥꯝꯃ ꯂꯩꯔꯝꯕ ꯒꯥꯔꯤꯗꯣ ꯃꯥꯒꯤ ꯃꯃꯥꯡꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤꯁꯤꯡꯅ ꯊꯧꯗꯣꯛꯈ꯭ꯔꯕꯗ ꯌꯥꯡꯅ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯒꯥꯔꯤꯗꯨꯁꯨ꯫ ꯃꯗꯨꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯂꯒ ꯂꯟꯆꯦꯟꯕ ꯃꯆꯤꯟꯗꯨ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯀꯩꯅꯣ, ꯑꯩꯕꯨ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯃ ꯇꯥꯈꯤꯗ." ꯑꯃꯨꯛ ꯃꯀꯣꯛꯇꯨ ꯐꯠ ꯐꯠ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ "ꯀꯣꯛꯁꯤꯗ ꯃꯥꯒꯤ ꯃꯥ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤꯅ ꯃꯐꯝ ꯈꯨꯗꯤꯡ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯣꯏꯔꯝꯂꯅꯤ." ꯍꯧꯈꯤꯕꯁꯤꯡꯗꯨ ꯁꯨꯝ ꯅꯤꯡꯁꯤꯡꯂꯨꯕꯗ ꯂꯟꯆꯦꯟꯕ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯈꯥꯝꯕ ꯌꯥꯗ꯭ꯔꯦ꯫ ꯇꯞꯅ ꯁꯤꯟꯊꯔꯛꯇꯨꯅ "ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯂꯕꯗꯤ ꯅꯨꯃꯤꯠꯇꯨꯗ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯅꯪꯅꯤ ꯍꯥꯏꯕ ꯂꯥꯏꯅ ꯈꯪꯂꯝꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯍꯧꯖꯤꯛꯁꯨ ꯃꯤꯅꯝꯕꯒꯤ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯅ ꯇꯥꯛꯂꯤ ꯃꯥꯜꯂꯦ. ꯅꯪꯅ ꯋꯥꯅ ꯗꯥꯆꯧ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯣ ꯋꯥꯈꯜꯅꯤ ꯍꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯟꯗꯣꯛꯎꯔꯦ." ꯍꯧꯈꯤꯕ ꯇꯥꯡꯀꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯈꯤꯕꯗ ꯂꯟꯆꯦꯟꯕ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯇꯞꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯃꯃꯥꯏ ꯄꯨꯔꯥ ꯎꯕꯗꯤ ꯅꯠꯇꯦ, ꯅꯥꯇꯣꯟ ꯈꯔ, ꯃꯊꯛꯇ ꯃꯥꯛꯁ ꯑꯃ ꯎꯞꯈꯤꯕꯅ ꯎꯍꯧꯔꯤꯕ ꯃꯤꯠ ꯑꯅꯤꯗꯣ ꯃꯥꯒꯤ ꯌꯦꯛꯅꯕ ꯀꯅꯥꯒꯤ ꯃꯤꯠꯌꯦꯡꯒ ꯃꯥꯟꯅꯒꯦ ꯍꯥꯏꯅ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯄꯗ ꯅꯨꯄꯥꯗꯣ ꯃꯃꯤꯠ ꯃꯄꯥꯟꯗ ꯄꯛꯂꯤꯕ ꯃꯄꯤꯗꯣ ꯐꯠꯄ ꯇꯩꯊꯣꯛꯂꯒ ꯐꯝꯂꯝꯕꯗꯒꯤ ꯈꯪꯍꯧ ꯍꯧꯒꯠꯇꯨꯅ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯃꯈꯥꯗ ꯍꯥꯊꯨ ꯀꯨꯝꯊꯔꯛꯂꯤ꯫ ꯐꯝꯂꯤꯕ ꯃꯌꯥꯝꯗꯨꯗ ꯍꯟꯅ ꯌꯦꯡꯗꯕꯤ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯆꯠꯅ ಲಾꯎꯔꯛꯏ꯫ "ꯄꯨꯟꯁꯤꯕ, ꯑꯩꯒ ꯊꯕꯛ ꯑꯃ ꯆꯠꯁꯤ. ꯒꯥꯔꯤ ꯊꯧꯔ ꯂꯥꯎ, ꯑꯩꯅ ꯊꯧꯕ ꯌꯥꯏ. ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯒꯥꯔꯤ ꯊꯧꯅꯤꯡꯗꯦ." ꯂꯟꯆꯦꯟꯕꯒꯤ ꯋꯥꯗꯨꯗ ꯀꯨꯏꯅ ꯐꯝꯊꯗꯦ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯦ꯫ ꯒꯥꯔꯤꯗ ꯀꯥꯗꯨꯅ ꯌꯨꯝꯗꯨꯗꯒꯤ ꯌꯥꯡꯅ ꯊꯧꯗꯣꯔꯛꯏ꯫ ꯂꯟꯆꯦꯟꯕ ꯈꯨꯃꯟ ꯍꯣꯇꯦꯜꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤꯗꯣ ꯈꯥꯝꯍꯜꯂꯤ꯫ ꯄꯨꯟꯁꯤꯕ ꯆꯤꯡꯅꯅ "ꯀꯩ ꯂꯩꯒꯦ ꯁꯤꯗ?" ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯦ꯫ ꯒꯥꯔꯤꯗꯒꯤ ꯐꯠ ꯀꯨꯝꯊꯔꯒ ꯒꯦꯠꯇꯨꯗ ꯆꯪꯂꯛꯏ꯫ ꯒꯦꯠ ꯉꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯅ "ꯀꯥꯏ ꯆꯪꯕꯤꯒꯗꯕ?" "ꯅꯣꯏ ꯃꯦꯅꯦꯖꯔ ꯎꯅꯒꯦ ꯑꯩ." "ꯑꯗꯨꯗꯤ ꯑꯩ ꯍꯥꯟꯅ ꯑꯝꯇ ꯍꯪꯖꯔꯛꯈꯤꯒꯦ." ꯋꯥꯗꯨ ꯍꯥꯏꯔꯒ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯕ ꯍꯧꯏ꯫ ꯂꯟꯆꯦꯟꯕ ꯒꯦꯠ ꯀꯤꯄꯔꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯒꯦꯠꯇꯨ ꯂꯥꯎꯅ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯈ꯭ꯔꯦ꯫ ꯒꯦꯠ ꯀꯤꯄꯔꯗꯨꯅ ꯇꯥꯟꯅꯒꯦ ꯇꯧꯕꯗ ꯃꯅꯤꯡꯗ ꯂꯥꯛꯍꯧꯕ ꯄꯨꯟꯁꯤꯕꯅ ꯃꯃꯥꯡꯗ ꯐꯠ ꯂꯦꯞꯁꯤꯟꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯂꯝꯕꯤ ꯊꯠꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕ ꯔꯤꯁꯦꯞꯁꯟꯗ ꯆꯪꯗꯨꯅ ꯑꯂꯦꯛꯁ ꯑꯃꯗꯤ ꯈꯥꯕꯒꯤ ꯂꯩꯐꯝ ꯍꯪꯂꯕ ꯃꯇꯨꯡ ꯂꯩꯔꯤꯕ ꯁ꯭ꯇꯦꯌꯔ ꯀꯦꯁꯇꯨ ꯀꯥꯔꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯔꯨꯝ ꯑꯃꯒꯤ ꯃꯄꯥꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯊꯣꯡꯗꯨꯒꯤ ꯀꯣꯂꯤꯡ ꯕꯦꯜꯗꯨ ꯈꯤꯡꯉꯤ꯫ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯈꯥꯕꯁꯨ ꯈꯤꯡꯉꯛꯂꯤꯕ ꯕꯦꯜ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯑꯣꯏꯔꯝꯒꯅꯤ ꯈꯟꯅ ꯅꯣꯛꯇꯨꯅ ꯊꯣꯡꯗꯨ ꯍꯥꯡꯂꯛꯏ꯫ ꯂꯩꯔꯝꯕ ꯃꯤꯗꯨ ꯎꯕꯗ ꯍꯥꯡꯂꯝꯕ ꯊꯣꯡꯗꯣ ꯐꯠ ꯊꯤꯡꯖꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯂꯟꯆꯦꯟꯕ ꯃꯈꯨꯠ ꯑꯅꯤꯅ ꯊꯣꯡꯗꯨ ꯉꯥꯛꯂꯒ "ꯀꯩꯅꯣ, ꯑꯩ ꯎꯔꯒ ꯊꯣꯡ ꯂꯣꯟꯒꯦ ꯇꯧꯔꯤꯗꯤ? ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯟꯕꯒꯤꯅꯤ." ꯂꯟꯆꯦꯟꯕ ꯈꯥꯕꯒꯤ ꯃꯤꯠ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯊꯣꯡꯗꯨ ꯃꯈꯨꯠꯅ ꯀꯟꯅ ꯃꯨꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯂꯦꯛꯁꯁꯨ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯐꯣꯟꯗ ꯀꯩꯅꯣꯝꯃ ꯌꯦꯡꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯆꯪꯉꯛꯏꯕ ꯃꯤꯗꯨ ꯎꯕꯗ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯇꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯤꯠ ꯑꯅꯤꯃꯛ ꯈꯨꯖꯤꯟꯅꯔꯒ "ꯑꯩꯒꯤ ꯃꯐꯝꯁꯤꯗ ꯅꯪ ꯀꯩꯗꯧ ꯂꯥꯛꯏꯅꯣ?" ꯂꯟꯆꯦꯟꯕ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ
ꯑꯩ ꯂꯥꯛꯄꯗꯤ ꯅꯣꯏ ꯌꯥꯝ ꯄꯥꯈꯠꯄ꯭ꯔꯣ? ꯑꯂꯦꯛꯁꯁꯨ ꯅꯣꯛꯇꯨꯅ ꯅꯪꯕꯨ ꯀꯅꯥꯅꯤꯅ ꯑꯩꯅ ꯀꯤꯗꯣꯏꯕ? ꯄꯨꯟꯁꯤꯕꯁꯨ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯂꯟꯆꯦꯟꯕꯒꯤ ꯇꯨꯡꯗ ꯂꯦꯞꯄꯛꯏ꯫ ꯂꯟꯆꯦꯟꯕ ꯑꯂꯦꯛꯁꯇ ꯑꯣꯟꯁꯤꯜꯂꯝꯕ ꯃꯃꯥꯏꯗꯣ ꯈꯥꯕꯗ ꯐꯨꯠ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯈꯥꯕ ꯂꯟꯆꯦꯟꯕꯅ ꯌꯦꯡꯂꯛꯄꯗ ꯏꯄꯥ ꯄꯥꯈꯠꯅ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯑꯩꯉꯣꯟꯗ ꯉꯁꯥꯏꯗ ꯅꯪ ꯌꯦꯡꯉꯤꯗꯣ? ꯂꯟꯆꯦꯟꯕ ꯋꯥ ꯉꯥꯡꯗ ꯈꯥꯕꯗ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯈꯥꯕꯤ ꯃꯅꯥꯛ ꯈꯪꯁꯪ ꯁꯪꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯐꯨꯔꯤꯠ ꯀꯣꯂꯔꯗꯣ ꯁꯨꯄꯥꯏ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯃꯨ ꯉꯥꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯨꯃꯤꯠꯇꯨꯗꯅꯤ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤꯗꯨ ꯐꯨꯗꯨꯅ ꯄꯨꯈꯤꯕꯗꯣ꯫ ꯅꯁꯥꯅ ꯈꯪꯅ ꯃꯥꯕꯨ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯅꯪꯕꯨ ꯍꯥꯟꯅ ꯍꯥꯠꯂꯝꯃꯒ ꯃꯥꯂꯦꯝꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯑꯒ ꯃꯥꯕꯨ ꯊꯤꯌꯨ ꯍꯥꯏꯕ꯭ꯔꯥ?